mayamna AI gi matengna ariba mayek sengraba photo adu matau karamna amuk hanna mayek sengna semdokani haibegi matangda hangbirakpa sing adu ngasidi khara khangminasi ayambana masi matau karamna semge haibadu khangbiramlagani adu video asidi khangdaba singi damakta semjaba video ni aduna akhangba singdi video asi skip tawbiyu ahanbada aikoina photo ama mayek sengna semge hairagadi prom ama hana semba darkar oi हाइबदी फोटो अदुदा ओइहनिंगलिबा मवोंग मतौ अमदी क्वालिटी अदु आइखोइना मयेक सेंगना इबिरबा मतुंगदा सेमबिगदबनी मसी आइखोइना सेमबा मतमदा प्ले स्टोर दगी ChatGPT अमदी Google Gemini गी मतेंगना सेंगदबनी एप्लीकेशन अनि असिगी मनुंगदा ख्वाइदगी फबा हाइरगदी ChatGPT असि रिकमेंड तौजगे मसिदा सेमलगदी हाइस्टी क्वालिटी दा उबा फंगनी अदुगा Google Gemini दा सेमलगदी ग्रुप फोटो न चिंगबा सेमलकपा मतमदा क्वालिटी मेंटेन तौबा ngamdoi mayek sengdaba yaurakani aduna ChatGPT da semlagadi group photo oirabasu single photo oirabasu mayek sengna uba fangani aduga sembagi mawong adusu khangninglagadi comment da habiramu mayangi apambagi matung ina mathangi video da amuk semjarake